ꯑꯍꯥꯟꯕꯃꯛꯇꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯦ ꯃꯅꯤꯄꯨꯔꯒꯤ ꯐꯤꯂꯝ ꯏꯟꯗꯁꯇ꯭ꯔꯤꯗ ꯍꯥꯏꯕ ꯇꯥꯔꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯣꯟ ꯁ꯭ꯀ꯭ꯔꯤꯟꯗ ꯀꯦꯃꯤꯁꯇ꯭ꯔꯤꯁꯦ ꯌꯥꯝꯅ ꯃꯤꯅ ꯄꯥꯝꯅꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯑꯣꯏꯅ ꯑꯗꯣ ꯁꯤꯒꯤ ꯔꯤꯖꯟꯁꯦ ꯁꯤꯁꯦ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯍꯧꯔꯛꯏꯕ ꯑꯥꯔꯇꯤꯁꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯁꯤꯒꯩꯁꯤꯅ ꯌꯧꯕ ꯉꯝꯗ꯭ꯔꯤꯁꯦ ꯀꯔꯤ ꯀꯃꯥꯏꯅ ꯍꯥꯏꯅꯤꯡꯉꯤ ꯑꯗꯨ ꯁꯤꯗꯩ ꯑꯃꯨꯛꯇꯪ ꯍꯧꯖꯒꯦ ꯂꯥꯏꯅ ꯂꯨꯕ ꯀꯩꯅꯣꯅꯦ ꯋꯥꯍꯪꯅꯦ ꯍꯥꯏꯇꯥꯔꯦ ꯇꯁꯦꯡꯕꯗꯤ ꯃꯅꯤꯄꯨꯔꯤ ꯑꯩꯈꯣꯏꯅ ꯀꯟꯅ ꯊꯕꯛ ꯇꯧꯈꯠꯂꯛꯄ ꯃꯇꯝꯗꯨꯗ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯃꯌꯥꯝ ꯍꯧꯗꯣꯛꯄꯤꯔꯝꯃꯁꯨ ꯆꯥꯝꯁꯦ ꯌꯥꯝ ꯂꯩꯔꯤ ꯃꯇꯝꯗꯨꯗ ꯍꯧꯖꯤꯛ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯇꯦ ꯍꯥꯏꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯒ꯭ꯂꯦꯃꯔ ꯔꯣꯝꯗ ꯌꯥꯝ ꯆꯠꯄꯗꯧꯅꯁꯨ ꯎꯏ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯃꯅꯤꯄꯨꯔꯤ ꯁꯤꯅꯦꯃꯥꯒꯤ ꯂꯩꯔꯤꯕ ꯇꯥꯏꯕꯪꯁꯤꯗ ꯑꯩꯈꯣꯏꯅꯁꯨ ꯌꯥꯝ ꯀꯟꯅ ꯀꯣꯟꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯄꯤꯕ ꯉꯝꯕꯒꯤ ꯆꯥꯡꯗꯤ ꯅꯠꯇ꯭ꯔꯦꯅ ꯍꯋꯥꯏꯒꯤ ꯑꯗꯨꯃꯥꯏꯅ ꯇꯧꯕꯇꯕꯨ ꯁꯨꯝ ꯁ꯭ꯇꯗꯤ ꯇꯧꯕꯗꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯉꯩ ꯃꯇꯝ ꯑꯗꯒꯤ ꯃꯔꯨꯑꯣꯏꯅ ꯑꯩꯒꯤ ꯃꯔꯨꯞ ꯀꯥꯏꯀꯨ ꯍꯣꯏ ꯀꯩ ꯍꯣꯏ ꯁꯨꯃꯥꯏꯅ ꯀꯟꯇꯦꯝꯄꯔꯔꯤ ꯀꯩꯅꯣꯝꯃ ꯂꯩꯈꯤꯕꯁꯦ ꯁꯤꯒꯤ ꯏꯔꯥꯁꯤꯗ ꯐꯤꯂꯝ ꯅꯝꯕ ꯂꯥꯛꯑꯦ ꯀꯥꯏ ꯍꯥꯏ ꯀꯥꯟꯗ ꯃꯤ ꯇꯥꯟꯊꯣꯛꯅꯕꯒꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯅꯣꯃꯒ ꯂꯩꯈꯤꯕ ꯑꯗꯩ ꯃꯤ ꯁꯦꯟꯅꯅꯕ ꯃꯤ ꯇꯣꯉꯥꯟꯅ ꯊꯝꯕꯗꯣ ꯍꯧꯖꯤꯛꯇꯤ ꯀꯌꯥꯗꯤ ꯎꯕ ꯉꯝꯗꯦ ꯑꯗꯨꯅ ꯑꯩꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯍꯧꯖꯤꯛꯀꯤ ꯏꯔꯥꯁꯤꯗꯤ ꯈꯪꯗꯦ ꯇꯧꯕꯇꯕꯨ ꯃꯇꯝꯗꯨꯗ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯅꯤ ꯀꯥꯏ ꯍꯥꯏꯔꯒ ꯅꯨꯡꯁꯤꯕ ꯑꯃꯈꯛ ꯑꯗꯨꯒ ꯃꯦꯟ ꯄ꯭ꯔꯣꯇꯥꯒꯅꯤꯁ ꯅꯨꯄꯥ ꯑꯃ ꯅꯨꯄꯤ ꯑꯃ ꯆꯪꯉꯤ ꯀꯥꯏ ꯍꯥꯏꯕꯗ ꯑꯩꯈꯣꯏꯒꯤ ꯆꯥꯟꯅꯖꯕ ꯍꯥꯏꯇꯥꯔꯦꯅꯦ ꯃꯥꯒꯗꯤ ꯃꯥꯒ ꯄꯥꯅꯒ ꯆꯥꯅꯩ ꯃꯥꯅ ꯃꯥꯒ ꯄꯥꯅꯒ ꯆꯥꯅꯩ ꯍꯥꯏꯕꯗ ꯃꯟꯗꯥꯒꯒꯤ ꯄꯥꯕꯁꯤ ꯃꯌꯥꯝꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯈꯤꯕ ꯑꯗꯨ ꯅꯨꯡꯁꯤꯕꯗꯨꯅ ꯍꯥꯟꯕ ꯑꯗꯨꯅꯁꯨ ꯁꯨꯝ ꯆꯥꯟꯅꯗꯅ ꯂꯩꯈꯤꯕꯗꯣ ꯏꯆꯥ ꯃꯁꯛ ꯊꯤꯗꯦ ꯍꯥꯏꯒꯨꯝꯕꯅꯦ ꯑꯗꯨꯃꯥꯏꯅ ꯅꯨꯡꯁꯤꯕꯤꯕꯗꯨꯅꯅꯦ ꯆꯦꯃꯟꯗꯥꯒꯤꯗꯤ ꯀꯩ